Hai, poirei. Kaidore. Imana dukanda chatlu hairaga haujuk phawba chatlamdribadi. Ima, aikoigi lambi sorok se yam mole. Nongju tha so oibanina ising su chawbanina khongbada laiba phata hauti pumba se. Lambi sorok ta loina tawtharekli. Chummi. Adubu kari di hairuni. Senjaw paiba singnadi kari mata mateng torokpasu natedo. Makhoigi masa masagi tongnanaba gari leijabanina mafare. Adubu lairaba aikoidi kamdongna leigani. Senjaw paiba singi wa taraga leigadabagi saru. Aikoi khara punsinaraga lambi ase sengtoknaba tawsiba. Natrabadi masidagi thoklakadaba phata haudi. Amadi mahik matai mayam asina mathang sandoknaraklaga aikoi pumba sikhibasu yai. Aduna ngalingaida phibam soktringaida semtok horase. Ngaiko. Napabunga wafam ase amukta tanakisi. Talak aduda mapabung phairen khongrawa du takhatuna makhong adu laikhom amadi ising luptuna laklame. Haima, kaino tawruklidubo pumon moleni he. Phairen sor sangna hontharaga mangol aduda phamlame. As aina thabak sufamdagi halakpada lambido yamna nanman khidana nanthuribanine. As khwanga se amatta yadre. Sayeng si sunga sai u amada yaisinkhre. Haima, kayam kanna yaisinkrabage. Yamna kanna sokpadi nateda. Phare. Chak puloire bro. Chak lambana yadre. Chak pudi loire. Aduda nachanupana lambi sorok phatribase khara semjinsi haidana ngasaidagi hairiba. Dukan phawba chatpa kijari jase. Mado aisu khallibani. Adubu aikoi ahum khaktana karamna sangkraba lambi asibu sengtokadawribani. Masida senjaw paiba singi makhut amasu changdaba yara. Babo makhoi badu mangaiduna leirabadi phibam ase phagalara. Aduga aikoi sibo phawba yaribani. Khongbal adudagi thorakpa phata haudi amadi mahik matai sing aduna khulase tumna manghankigadawribani. Madudagi mafam khudingda yaukigadawribani. Aduna aikoi ngalingai asida amukta kalhause. Poirei. Mado oigadaba mande. Mioiba ahum khaktana karamna semgadawribana. Madugi saru aikoi kalin thagi matamdo madu oina ngairase. Baba nomugi nongse masing hena tasilakli. Aduna kalin tha aduma ngaiduna leirabadi oigadaba mande. Khangdre poirei. Adubu aikhoidi sinmini upai leite. Aikhoigi thabak ase thadoktuna numit chuppa lambi sorok semduna leirabadi aikhoidi kari chaduna hingani. Masigi wafam ase khanaragumsi. Aikhoi aduma khanglasine. Pharese. Adudi chak cha thoknaba tawrasi. Nong sisu amuk churakadawribra khangde. Adudi ma ai dukan phawbada thuna chelukhige. Hai, kari leibanone? Babo ngahak leredi nong adu makchuduna lerani. Lambi su chatpagi phibam yadabanina horengi numidangi mathel oinanaba hawai khara leiruge tawbani. Ai, biro kadai pabung leibiruraki. Moi babo pothabiro. Nasanu pa oina chajarani. Yade. Lambi do ai yanghaidre. Ipana motlingai sida adum jeluraki. Halaklaga iruja thoknaba kadai. Poirei sela do mapabung da pirami. Phairan sela do laudana chatkirami. Talak aduda nong adu su tapna taba hawraklami. As nong shamu churini. Ima satinamda biro pabung lobu chalugi. Ibungwa chaluranu nong maraksida. Yamna lapasu nate dukando. Aduna dum lakcharani. Nang somu motlani ne. Hoima. Lao. Napabunggi khudayam ta lao. Horen halaga iruzananaba. Hoima. Asumna poirei imungda changladuna khudayam lauraga mapabung halakpa ngaijarami. Asumna halaklabada khudayadu pirami. Khudayadu lauraba matung phairen iruja thoklaga chakpunna chaminarami. Nongmadi poiregi marup thoibi amadi khamba mahakpu kawba laklami. Memisu mangolda moithap nairaduna leirami. Ima poireibu leitabro? Haima icha singla ibra chango sida phamu. Hai poirei tarabrani nangbo thoibiga khambaga la ini he. Poirei thoraklami thoibi amadi makhoi ani momon noklami. Itaw kai lerage yam thajadana lakboba. Khambana aikoi pabungna khura tompo hoida amta chatlu chu haidana hairakpa.
ꯑꯗꯣ ꯌꯥꯔꯗꯤ ꯏꯇꯥꯎꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯇꯧꯕꯅꯤ. ꯍꯣꯏ ꯌꯥꯏꯌꯦ ꯆꯠꯂꯨꯁꯦ. ꯏꯃꯥ ꯑꯩ ꯆꯠꯂꯨꯒꯦꯀꯣ. ꯈꯝꯕ ꯀꯔꯤ ꯊꯕꯛꯀꯤꯅꯣꯅꯦ? ꯏꯃꯥ ꯈꯨꯔꯥ ꯇꯣꯝꯄꯣꯛꯇꯒꯤ ꯁꯦꯜ ꯂꯧꯔꯨꯒꯗꯕꯅꯤ. ꯄꯥꯕꯨꯡꯗꯣ ꯍꯟꯗꯛꯇꯤ ꯊꯕꯛꯁꯨ ꯀꯌꯥ ꯆꯠꯇ꯭ꯔꯦ. ꯂꯝꯕꯤ ꯁꯣꯔꯣꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯁꯦꯜ ꯀꯌꯥ ꯐꯪꯗ꯭ꯔꯦ. ꯑꯗꯨꯅ ꯈꯨꯔꯥ ꯇꯣꯝꯄꯣꯛꯇꯒꯤ ꯁꯦꯜ ꯂꯧꯔꯨꯆꯣꯅ ꯂꯥꯛꯄꯅꯤ. ꯄꯥꯕꯨꯡꯁꯨ ꯂꯧꯁꯪꯗ ꯆꯠꯀꯅꯤꯅ ꯍꯥꯏꯍꯧꯏ. ꯅꯈꯣꯏ ꯃꯉꯥꯏꯔꯦ ꯈꯨꯜ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯔꯤꯕꯁꯦ. ꯅꯈꯣꯏꯗꯤ ꯃꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗ. ꯂꯧꯁꯪꯗ ꯊꯥꯕ ꯐꯧ ꯃꯈꯩꯁꯨ ꯑꯅꯝꯕ ꯅꯣꯡꯖꯨꯅ ꯀꯟꯁꯤꯜꯂꯛꯄꯅ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯒꯗꯧꯔꯦ. ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯕꯁꯨ ꯃꯍꯩ ꯆꯥꯗ꯭ꯔꯦ. ꯐꯔꯦ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯔꯣ. ꯆꯠꯂꯨꯔꯣ. ꯍꯣꯏ ꯏꯃꯥ. ꯄꯣꯏꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ? ꯍꯣꯏ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ. ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯂꯨꯈꯤꯒꯦ. ꯄꯣꯏꯔꯦ ꯏꯃꯨꯡꯗ ꯆꯪꯈꯤ. ꯏꯆꯥꯁꯥ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝꯅꯗꯤ ꯐꯠꯇ꯭ꯔꯦ. ꯈꯔ ꯌꯦꯡꯂꯒ ꯆꯠꯂꯨꯀꯣ. ꯍꯣꯏ ꯏꯃꯥ. ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯑꯀꯪꯕ ꯖꯒꯥ ꯊꯤꯔꯒ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯃꯠꯇ ꯎꯗꯦ. ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯇꯥꯈꯠꯂꯒ ꯂꯥꯛꯂꯤꯕꯅꯤ. ꯊꯣꯏꯕꯤꯁꯨ ꯂꯝꯕꯤꯒꯤ ꯐꯤꯕꯝꯁꯦ ꯈꯪꯕꯅꯅꯦ ꯃꯁꯥꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯁꯤꯅꯤ. ꯊꯣꯏꯕꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯔꯝꯃꯤ. ꯄꯣꯏꯔꯩꯁꯨ ꯊꯣꯔꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯝꯕꯅ ꯄꯣꯏꯔꯦ ꯉꯁꯤ ꯎꯅꯔꯤꯉꯩꯁꯤꯗ ꯅꯣꯏꯅꯤ ꯑꯔꯦꯞꯄ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯅꯔꯨꯗꯅ. ꯍꯣꯏꯅꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦꯅꯦ ꯅꯪꯅ ꯁꯤꯜꯂꯛꯏꯁꯦ. ꯆꯞ ꯆꯥꯔꯕꯅꯤ. ꯂꯝꯄꯥꯛ ꯐꯥꯎꯕꯇꯪ ꯆꯠꯂꯨꯁꯦ ꯍꯥꯏꯕ꯭ꯔో? ꯏꯁꯤꯡꯅ ꯊꯨꯝꯗꯨꯅ ꯂꯩꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯣꯏꯅꯣ? ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯁꯥꯟꯅꯔꯣꯗꯅ. ꯑꯩ ꯍꯥꯟꯅ ꯃꯃꯥꯡꯗ ꯈꯔ ꯍꯥꯟꯅ ꯊꯥꯡꯂꯒ ꯆꯠꯂꯒꯦꯀꯣ. ꯈꯝꯕꯗꯣ ꯅꯣꯛꯃꯤ ꯈꯔ ꯊꯨꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ. ꯄꯣꯏꯔꯩ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯆꯣꯜꯂꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯆꯠꯂꯝꯃꯤ. ꯀꯩꯗꯧꯔꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯂꯝꯕꯤꯁꯤꯁꯨ ꯐꯅꯗꯤ ꯐꯠꯇ꯭ꯔꯕꯖꯥꯠꯅꯤ. ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯟꯃꯟꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯌꯨ ꯊꯛꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ. ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯃꯇꯥꯏ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨꯅ ꯁꯦꯡꯇꯣꯛꯂꯒ ꯏꯪꯅ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯀꯌꯥ ꯂꯩꯅꯗ꯭ꯔꯦ. ꯑꯆꯨꯝꯕꯅꯤ ꯄꯣꯏꯔꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯒꯗꯕꯁꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯎꯁꯤꯠꯄꯤꯔꯣꯏ. ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩ ꯏꯔꯨꯗꯕꯩꯔ ꯈꯪꯗꯦ ꯈꯤꯇꯪ ꯊꯤꯖꯤꯜꯂꯝꯃꯤ. ꯀꯔꯤꯕ? ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯊꯤꯔꯗꯤ ꯐꯔꯕꯅꯤ. ꯅꯨꯄꯥ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ. ꯁꯥꯎꯈꯤꯅꯨꯗ ꯐꯥꯒꯤ ꯇꯧꯕꯅꯤ. ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯈꯪꯉꯕ? ꯄꯣꯏꯔꯩ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯝꯃꯤ. ꯊꯣꯏꯕꯤꯗꯨ ꯈꯪꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯁꯤꯟꯈꯤꯔꯝꯃꯤ. ꯊꯣꯏꯕꯤꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩ ꯅꯣꯛꯂꯝꯃꯤ. ꯈꯝꯕꯁꯨ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ. ꯃꯥꯁꯨ ꯇꯞꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯒ ꯉꯥ ꯐꯥꯔꯤꯔꯕ? ꯌꯥꯔꯦ ꯅꯣꯏ ꯑꯅꯤ ꯁꯥꯟꯅꯍꯧꯔꯣ. ꯊꯣꯏꯕꯤꯗꯨ ꯐꯠ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ. ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯦ. ꯈꯝꯕꯅ ꯏꯇꯥꯎ ꯈꯥꯝꯃꯣꯔꯅꯨ ꯑꯗꯨꯝ ꯆꯠꯆꯔꯁꯅꯨ. ꯃꯥꯒꯤ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯅꯗ꯭ꯔꯦ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ? ꯑꯩꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯨꯕꯗꯒꯤ ꯇꯨꯈ꯭ꯔꯤꯅꯤ. ꯅꯪꯁꯨ ꯃꯇꯥꯡꯗꯤ ꯆꯥꯗꯦꯍꯦ. ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ. ꯏꯁꯤꯡ ꯃꯆꯨꯁꯤꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯝꯇ ꯊꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ. ꯑꯋꯣꯏꯕ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯐꯖꯔꯒ ꯂꯩꯕꯅꯦ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯗ ꯇꯥꯈꯤꯗꯅ ꯇꯣꯛꯈ꯭ꯔꯅꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯃꯀꯣꯛ ꯃꯊꯛꯇ ꯊꯨꯝꯃꯣꯛ ꯑꯃ ꯍꯥꯞꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯔꯛꯄꯗꯨ ꯎꯔꯝꯃꯤ. ꯄꯣꯏꯔꯩ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯃꯍꯥꯛ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯨꯝꯃꯣꯛ ꯑꯗꯨ ꯂꯧꯊꯕꯤꯔꯝꯃꯤ. ꯑꯕꯣ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯒꯦ. ꯌꯥꯔꯅꯤꯗ ꯏꯁꯨꯁꯥ. ꯌꯥꯅꯤ ꯑꯕꯣ ꯑꯩꯈꯣꯏ ꯊꯤꯟꯖꯔꯝꯒꯦ. ꯄꯣꯏꯔꯩ ꯑꯃꯗꯤ ꯈꯝꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ ꯈꯣꯏꯒ ꯊꯦꯡꯅꯕꯁꯦ. ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯈꯨꯔꯥ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯈꯨꯔꯥ ꯇꯣꯝꯄꯣꯛ ꯊꯣꯔꯛꯂꯗꯨꯅ ꯈꯝꯕ ꯀꯩꯗꯧꯔꯦ? ꯈꯨꯔꯥ ꯄꯥꯕꯨꯡꯅ ꯈꯨꯔꯥꯗ ꯇꯣꯟꯕ ꯄꯩꯁꯥꯗꯣ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯈꯨꯔꯥ ꯍꯟꯗꯛꯇꯤ ꯂꯧꯁꯤꯡ ꯎꯕꯁꯨ ꯂꯣꯏꯅ ꯅꯣꯡ ꯑꯁꯤꯅ ꯃꯥꯡꯈ꯭ꯔꯦꯗꯣ. ꯑꯗꯨꯅ ꯁꯦꯜꯁꯨ ꯀꯌꯥ ꯂꯩꯇꯦ. ꯑꯗꯨꯅꯅꯦ ꯈꯨꯔꯥꯗ ꯂꯩꯕ ꯈꯔꯁꯤ ꯑꯣꯏꯅ ꯄꯤꯔꯒꯦ. ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯁꯨ ꯌꯥꯏ. ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯅꯃꯤꯟꯅꯁꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦꯀꯣ. ꯇꯣꯝꯄꯣꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯨꯔꯒ ꯄꯤꯔꯝꯃꯤ.
ꯁꯦ ꯂꯨꯄꯥ 500 ꯑꯁꯤ ꯈꯛꯇꯪ ꯈꯨꯔꯥꯅ ꯂꯍꯧꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯆꯥꯛ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤ꯫ ꯍꯣꯏ ꯈꯨꯔꯥ, ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯦ, ꯑꯁꯨꯝꯅ ꯄꯣꯏꯔꯩꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯕꯗ ꯁꯦ ꯏꯇꯥꯎ, ꯂꯨꯄꯥ 500ꯁꯦ ꯅꯪ ꯄꯥꯏꯁꯤꯟꯈ꯭ꯔꯣ꯫ ꯀꯩꯒꯤꯅꯣ ꯏꯇꯥꯎ? ꯑꯩ ꯂꯧꯔꯣꯏ꯫ ꯑꯩꯕꯨ ꯃꯤꯇꯣꯞꯂꯣ? ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯗꯤ ꯑꯩ ꯅꯪꯒ ꯇꯤꯟꯅꯕ ꯉꯝꯃꯔꯣꯏꯀꯣ ꯏꯇꯥꯎ꯫ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯃꯇꯦꯡ ꯇꯧꯃꯟꯗꯅ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯤ꯫ ꯑꯩꯅ ꯅꯣꯡꯃꯗꯗꯤ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ, ꯁꯨꯞꯅꯇꯒꯤ ꯏꯇꯥꯎꯅ ꯊꯕꯛ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯕ ꯅꯠꯇꯅ꯫ ꯅꯪ ꯌꯥꯝ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦꯀꯣ ꯏꯇꯥꯎ꯫ ꯁꯤ ꯂꯧꯔꯣꯁꯦ꯫ ꯍꯣꯔꯦꯟ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯆꯩꯔꯗꯤ ꯀꯝꯗꯧꯕ? ꯆꯩꯔꯣꯏꯗ, ꯑꯩꯅ ꯀꯩꯅꯣꯝꯃ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯏꯇꯥꯎ, ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯈꯝꯕꯅ, ꯏꯇꯥꯎ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯐꯔꯦꯁꯦ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯅ ꯄꯣꯏꯔꯩ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ ꯅꯪꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯤ? ꯏꯃꯥ, ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯑꯩꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯒꯨꯝꯅ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯗ ꯏꯍꯩ ꯇꯝꯕꯗꯣ ꯄꯥꯝꯃꯤ, ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯁꯨꯝ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯒ ꯂꯩꯗꯣꯏꯅꯣ? ꯍꯣꯏ, ꯇꯝꯁꯤ ꯇꯝꯃꯣ ꯍꯥꯏꯕ ꯀꯌꯥꯗꯤ ꯀꯨꯏꯔꯦ꯫ ꯏꯃꯥ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯔꯔꯣꯏ, ꯁꯣꯏꯗꯅ ꯇꯝꯂꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯄꯥꯕꯨꯡꯅ ꯏꯆꯥꯒꯤ ꯏꯍꯩ ꯏꯁꯤꯡ ꯇꯝꯅꯅꯕ ꯁꯦꯜ ꯀꯟꯅ ꯇꯥꯟꯕ ꯍꯧꯔꯗꯕꯅꯤ꯫ ꯏꯄꯥꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤꯅꯦꯍꯦ꯫ ꯑꯁꯦꯡꯕꯩꯔꯣ ꯄꯥꯕꯨꯡ? ꯑꯁꯦꯡꯕꯒꯤꯅꯤꯅꯦ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯄꯥꯕꯨꯡꯅ ꯏꯆꯥꯒꯤ ꯑꯅꯤꯡꯕꯗꯣ ꯊꯨꯡꯍꯟꯒꯅꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯑꯣꯖꯥꯇꯪ ꯑꯣꯏꯔꯕꯁꯨ ꯑꯣꯏꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯩ ꯏꯁꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯖꯗꯕ ꯌꯥꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ꯫ ꯐꯥꯏꯔꯦꯟ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ, ꯍꯣꯏ, ꯃꯦꯃꯤꯅ, ꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯅꯄꯥꯕꯨꯡꯒ ꯑꯩꯒꯅ ꯊꯨꯡꯍꯟꯒꯅꯤ, ꯀꯔꯤꯃꯇ ꯋꯥꯒꯅꯨ꯫ ꯄꯣꯏꯔꯩ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯏꯔꯩ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯃꯁꯨꯡ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯏꯔꯩ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯆꯠꯄ ꯃꯇꯝꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯃꯣꯠꯇꯨꯅ ꯈꯔ ꯑꯃꯅ ꯅꯥꯟꯊꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯁꯦꯡꯅ ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ, ꯃꯃꯥꯕꯨ ꯀꯧꯔꯒ꯫ ꯏꯃꯥ, ꯐꯔꯦ, ꯅꯈꯣꯏꯅ ꯑꯩꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤ ꯁꯦꯡꯗꯣꯛꯁꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒꯦ꯫ ꯍꯩ, ꯃꯗꯨꯕꯨ ꯅꯇꯣꯝꯇꯅ ꯀꯔꯝꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯑꯣꯏꯔꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡ꯫ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯀꯔꯝꯅ ꯅꯇꯣꯝꯇ ꯁꯦꯝꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯂꯝꯕꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯕꯅꯣ? ꯑꯩ ꯃꯈꯣꯏꯁꯤꯡꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯃꯈꯣꯏꯒꯤ ꯈꯟꯗꯕ ꯌꯥꯗꯤꯌꯦ ꯏꯃꯥ꯫ ꯄꯣꯏꯔꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯕꯒꯨꯝꯅ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯊꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯤ꯫ ꯑꯩ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤ ꯁꯦꯝꯒꯠꯀꯅꯤ꯫ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯉꯝꯖꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ꯫ ꯈꯪꯗ꯭ꯔꯦ ꯏꯕꯨꯡ, ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯄꯣꯏꯔꯩ ꯌꯣꯄꯥꯛ ꯑꯃꯒ ꯕꯥꯔꯇꯤꯟ ꯑꯃꯒ ꯄꯥꯏꯔꯗꯨꯅ ꯐꯤꯔꯣꯜ ꯑꯃꯟꯕ ꯑꯃ ꯁꯦꯠꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯈꯖꯤꯛ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤ꯫ ꯑꯣꯏꯔꯣꯏꯗꯕꯗ ꯊꯧꯅꯥ ꯐꯕ ꯁꯥꯗꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯇꯣꯝꯕꯅ, ꯑꯗꯨꯅꯤꯅꯦ, ꯑꯉꯥꯡ ꯃꯥꯅ ꯑꯍꯜ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯃꯊꯟꯇ ꯇꯧꯔꯤꯁꯤꯕꯨ, ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯉꯁꯤ ꯑꯃꯨꯛ ꯇꯧꯔꯅꯤ, ꯅꯣꯡꯗꯤ ꯑꯗꯨꯃꯛ ꯆꯨꯔꯛꯀꯅꯤ, ꯐꯤꯕꯝ ꯀꯔꯤꯁꯨ ꯐꯒꯠꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯅꯤ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯏꯪꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯈꯣꯡꯕꯥꯜ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯃꯇꯥꯏ ꯆꯦꯟꯕ ꯏꯁꯤꯡ ꯃꯔꯛꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯕ ꯖꯥꯠꯂꯕ?
ꯃꯇꯣꯝꯇ ꯄꯣꯛꯄꯅꯦ ꯍꯥꯏꯕꯅꯤ ꯁꯦꯜ ꯂꯩꯇꯗꯅ ꯃꯍꯩ ꯃꯁꯤꯡ ꯐꯥꯎꯕꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯍꯩꯗꯗꯤ ꯃꯀꯣꯛꯇ ꯇꯥꯗꯨꯅ ꯂꯥꯛꯄꯅꯤ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤꯗ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤꯝꯇ ꯃꯇꯦꯡ ꯇꯧꯕꯁꯨ ꯉꯝꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯣꯝꯕ ꯑꯩ ꯑꯃꯨꯛ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯊꯟꯇ ꯉꯥꯏꯔꯝꯂꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯉꯥꯡ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯅꯦ ꯑꯍꯥꯟꯕꯅꯤ ꯆꯍꯤ ꯑꯍꯜ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯨꯕꯁꯤꯗꯤ ꯏꯇꯥꯎ ꯏꯆꯥ ꯌꯥꯎꯔꯝꯗꯥꯏꯁꯤꯗꯗꯤ ꯈꯨꯔꯥꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯛꯀꯗꯧꯔꯦꯅꯦ ꯋꯥꯗꯣ ꯇꯥꯕꯗ ꯈꯣꯝꯕꯅ ꯅꯣꯛꯂꯒ ꯏꯇꯥꯎꯒꯤ ꯋꯥꯁꯦ ꯇꯥꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯨ ꯆꯠꯂꯗꯧꯕꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯣ ꯐꯪꯖꯔꯒꯦ ꯏꯇꯥꯎꯒꯤ ꯊꯧꯖꯥꯜꯗꯒꯤ ꯐꯪꯖꯔꯒꯦ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗ ꯄꯣꯏꯔꯩ ꯑꯁꯨꯝ ꯂꯝꯕꯤ ꯑꯗꯨ ꯁꯦꯡꯇꯣꯔꯛꯄꯅ ꯈꯔꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯈꯣꯡꯕꯥꯜ ꯑꯗꯨꯅ ꯊꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯗꯨꯗ ꯆꯦꯟꯊꯔꯛꯇꯅꯕ ꯃꯍꯥꯛꯅ ꯈꯣꯡꯕꯥꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗꯨ ꯐꯥꯎꯕ ꯆꯠꯇꯨꯅ ꯁꯥꯡꯅ ꯆꯦꯟꯊꯐꯝ ꯑꯃ ꯇꯧꯈꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯇꯥꯁꯤꯜꯂꯛꯂꯦ ꯃꯄꯥꯕꯨꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯋꯥꯅ ꯃꯇꯣꯝꯇ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯄꯣꯏꯔꯩ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯊꯕꯛ ꯇꯧꯕꯗ ꯃꯤ ꯉꯥꯏꯔꯒ ꯇꯧꯕꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯑꯁꯤ ꯃꯁꯤꯕꯨ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯐꯕ ꯑꯣꯏꯔꯛꯂꯔꯣꯏ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯔꯛꯂꯔꯣꯏ ꯏꯄꯥꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯀꯅꯥ ꯑꯃꯠꯇ ꯈꯟꯗꯦꯅꯦ ꯂꯥꯛꯑꯣ ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯥꯔꯅꯤ ꯄꯥꯕꯨꯡ ꯑꯩ ꯆꯪꯉꯣꯏ ꯑꯩ ꯃꯤꯒꯤ ꯋꯥ ꯉꯥꯏꯔꯣꯏ ꯄꯥꯕꯨꯡꯁꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯐꯥꯎꯕ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯟꯕꯗ ꯑꯩ ꯈꯟꯐꯝ ꯈꯪꯗꯦ ꯄꯥꯕꯨꯡ ꯏꯆꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯇꯥꯔꯤꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯄꯥꯕꯨꯡꯁꯨ ꯈꯪꯉꯤ ꯑꯗꯨ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡ ꯍꯥꯟꯅ ꯆꯪꯕꯤꯔꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯑꯒꯦ ꯀꯔꯤꯒꯤ ꯄꯥꯕꯨꯡꯅ ꯏꯆꯥ ꯃꯇꯣꯝꯇ ꯊꯅꯝꯒꯅꯤ ꯏꯄꯥꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯦ ꯁꯦꯝꯒꯅꯤ ꯂꯥꯛꯑꯣ ꯏꯄꯥꯒ ꯄꯨꯟꯅ ꯁꯦꯝꯗꯣꯛꯁꯤ ꯄꯣꯏꯔꯩ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯨ ꯇꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯁꯦꯝꯂꯝꯃꯤ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯑꯍꯤꯡ ꯇꯥꯡꯅꯧ ꯊꯦꯡꯅꯕꯁꯤ ꯐꯥꯎꯕꯗ ꯂꯝꯕꯤꯁꯤꯕꯨ ꯁꯦꯝꯂꯤꯁꯤꯕꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯩꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇꯁꯨ ꯎꯗꯦ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯃꯤꯟꯅꯔꯒ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨꯅ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯅ ꯀꯜꯂꯛꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯆꯪ ꯆꯪꯕ ꯈꯣꯠꯄ ꯀꯔꯤꯃꯠꯇ ꯂꯩꯇꯤꯌꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯄꯥ ꯃꯆꯥ ꯑꯃꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯨ ꯅꯪꯁꯨ ꯑꯅꯤꯃꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯠꯅ ꯆꯩꯅꯗꯨꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯤꯒꯤꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯅꯔꯤꯕꯅꯣ ꯋꯥꯈꯜ ꯇꯥꯅ ꯍꯤꯡꯃꯤꯟꯅꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯅ ꯂꯥꯟꯕꯅꯤ ꯃꯥꯅ ꯃꯄꯥ ꯑꯩꯕꯨ ꯑꯁꯨꯛ ꯂꯥꯟꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅꯗꯤ ꯃꯄꯥ ꯑꯃꯒꯨꯝꯅ ꯃꯆꯥ ꯑꯁꯤꯒꯤ ꯈꯟꯕꯤꯕ꯭ꯔꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨ ꯈꯔ ꯊꯛꯆꯤꯟ ꯉꯥꯎꯁꯤꯟꯅꯕ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯅ ꯂꯥꯡꯂꯒ ꯏꯆꯥꯗꯨꯅ ꯀꯔꯝꯅ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯠꯇꯦ ꯑꯩꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯜꯂꯒ ꯀꯩꯗꯧꯔꯒꯦꯕ ꯅꯣꯏ ꯑꯅꯤꯅ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯤꯕꯗꯣ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯒꯅꯤ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯅꯤꯁꯥ ꯑꯗꯨꯕꯨ ꯎꯍꯟꯗꯅꯕ ꯃꯈꯣꯏꯁꯨ ꯇꯨꯡꯗ ꯃꯇꯧ ꯇꯝꯗꯨꯅ ꯃꯥꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯃꯗꯨ ꯂꯩꯕꯒꯤꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯔꯔꯣꯏ ꯑꯩꯗꯤ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯐꯔꯦ ꯑꯩ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒ ꯑꯃꯗꯤ ꯏꯆꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩ ꯑꯃꯠꯇ ꯇꯧꯔꯔꯣꯏꯒꯦ ꯔꯣꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯂꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯕ ꯐꯪꯂꯅꯤꯗꯅ ꯁꯣꯝꯗ ꯃꯦꯃꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯕꯥꯛ ꯂꯩꯅꯥꯡ ꯑꯃꯗꯤ ꯈꯣꯡꯕꯥꯜꯒꯤ ꯐꯠꯇ꯭ꯔꯕ ꯏꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤ ꯑꯗꯨ ꯁꯦꯝꯕ ꯎꯔꯝꯃꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯔꯤꯕ꯭ꯔꯣ ꯍꯩꯃꯥ ꯑꯩ ꯍꯜꯂꯛꯑꯦꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕꯒ ꯀꯥꯎꯔꯦꯗꯅ ꯑꯩꯗꯤ
Nakoi animakna amata laktaba kaidhaurabano haidana thiba laklibani. Lao, chak chathokurasi. Mathamse thengjilakley. Hayeng amuk taunanaba taurasi. Hoi hoi, chathokurasi. Poire, lao chalasi. Lao ibungo. Poire amadi phairel makhoi ani yopak amadi bartina du pairaduna chatkre. Numidangi chaklena du harau-harauna chaminakre. Mathangi numit ki ayukni. Nganta haugatuna poire lambi adu semba hawraklami. Mapabong phairinso machagi mateng pangba laklami. Babong di thaba oina chapiruro. Ai oina dum tahoragi. Yade. Babong su ichaga punna seminagadoribani. Makhoi ani mak punna semba hawrakli. Talak aduda khamba amadi thoibi makhoi ani sulaklami. Asuk yamna ningthina semkraba lambi adu ubada makhoi ani so harauba poglami. Adubu masi kanana semlibano haibadu khanglamde. Makhoi ani sumlaklami. Adubu poire amadi mahaki mapabungna lambi adu semjinbadu urami. Madu ubada makhoi ani su changsilaktuna. Babong, poire. Hai, khamba. Thoibi, nakhoi ani di kadai da laklibano. Babong, dukan phaba lakpani. Adu karigino babong hoina lambi sibu poire amadi nakhoi ani khaktana semjinlibadi. Khamba. Thabak tawbada miyamgi wa tanigai mathau tade. Isana thabak ado ithau ado masak khangna chatpa tai. Idaw ngalingai matam sidagi masibu phajana semjin haurabadi. Masidagi mahik matai kaya ama thorak loidoribani. Idaw babong aisu nakhoi ani gi mateng pangba yawgani. Khulsida tumdana lainariba miyoi sing asibu mikap thoalasi. Thoibina aisu yawgani kari mata chingnaba leite. Adudi ai dukan phawbuda chatlukige. Aduga pochai se yumda amukta pishaluge. Aduga hekta laage. Hoi. Khamba amadi thoibi du chatkirami. Asumna makhoi mayumda chatluraga makhoisu yopak amamamga partin amamamga puraga laklami. Makhoi anisu thabak suba hawraklami. Asumna makhoi mari adu thabak suminaringaida poirei amadi thoibi lona wari tauri. Aidi sumaina nanga thabak tominabase yam nungai. Aina lambi sorok semise nangi su sorok yamni yauribani. Kamaina lambi se semladi aikhoi ani punna mahi tampham sangda chatminabasu yarani. Aduga nangna naningtamna chen chongdana chatpasu yarani. Nang amuk lairik tamadabra. Handakti ai soidana tamani. Ai mi ama oidaba yade thoibi. Ima amadi pabunggi mingchat aina ngakani. Amadi kholasigi miyoi singa sina aikhoibu lairare haiduna hanthana yengliba midyeng ase. Aina soidana makki nongmadi lairaba aikhoigi yening holhangani. Nangi damakta matam pumbada nangbu yamna khanjabi thoibi leiri haibase nang kaugano. Nangi thabak khudingmakta aina loina pukning thogatpigani. Warisu yam nungai. Thaba amu makha chatharase. Yumlona bada lainariba miyoi sing aduna makhoina tawribadu ubada saurami. Phaire kainuni nakhoina tawrisibo angang macha sing asibu khomjilaga thabak toholibasibu karigin. Wafamdu tabada khambana. Kaino tada aikhoina tawjaribase Isana yana tawjaribani. Masida tada hoina yengsinbirakano. Fairelna tada nanaudi makhoida karimata haijakiba leite. Adubu makhoina su lambi sorok ase semjinba pamjai haibagi yauribani. Kai kandabada oiroidabada thauna phaba sadana karisu kanaroine he. Poireina thauna phaba sadriba tadadi tumduna chaduna leiba misak amanido. Aduna thauna phaba sariba aikhoina tawriba thabak ase munna dumak yengbi. Aduga nungaina lambena sida khong thangduna noklaga chatbi. Tadana leiribada chumna dum nungaina leibi. Aikhoisu tada hoigumda nungaina tumduna chadana leibado pamlibani. Adubu tungi khalaga phibam ase semjin hobani. Masina thoglakadaba mahik matai amadi laina tina kaya ase. Masina khulase tumna manghalakadoribani. Tada hoidi senjau baiba misak haibado oiraba. Aduna tumina leibi. Aikhoi masel afaba wakhal khanminaba ngamdrabadi aduma khatnarakpa tabani. Kanadila thabakse haurase. Makhatana wari sanarakumse matam mangnanabani. Birana hai Fairel kanadabada masi tawdana leirine chalune sel taluchone sel phangba thabaksu nataba masida matam manghalanune. Nacha nupa ase mahai masing tamba ngamjubase mi ama oinanaba hotnaruchone. Fairel wadu tabada yamna sawninglambe. Chumitada aikhoi lairane. Adubu ngasi ikuta tairiba motlaba leikhom asina nongmadi aigi ijase matik chaba miyoi amo hengani. Aduga tadagi mitmang adumaktada aina chawna lepkani. Ana
ꯈꯨꯔꯥꯅ ꯂꯥꯏꯔꯕ ꯃꯤꯁꯤꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯂꯤꯕꯁꯦ ꯈꯨꯔꯥꯒꯤ ꯏꯍꯩꯁꯤꯡ ꯇꯝꯂꯤꯕ ꯏꯆꯥꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯈ꯭ꯔꯕꯒꯦ? ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒ ꯏꯇꯥꯎꯒ ꯆꯥꯡꯗꯝꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯨꯅꯤꯡꯗꯕꯁꯤꯡꯁꯤꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯈꯨꯜ ꯑꯁꯤꯒꯤ ꯀꯔꯤ ꯑꯃꯠꯇꯗꯤ ꯇꯧꯅꯤꯡꯗꯦ꯫ ꯊꯧꯅꯥ ꯐꯕ ꯃꯤꯌꯥꯝꯒꯤ ꯈꯟꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ꯫ ꯊꯣꯏꯕꯤꯅ ꯑꯁ ꯄꯥꯕꯨꯡ, ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ, ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯀꯥꯟꯅꯗꯦ, ꯊꯕꯛ ꯍꯧꯔꯁꯤꯀꯣ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯃꯤꯃꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯍꯧꯖꯤꯜꯂꯛꯂꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯈꯣꯡ ꯐꯥꯎꯕ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯅꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯐꯥꯎꯕ ꯊꯧꯗꯨꯅ ꯆꯠꯄ ꯏꯀꯥꯏꯅꯔꯛꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯕꯗ ꯃꯈꯣꯏꯁꯨ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃꯗꯤ ꯌꯣꯄꯥꯛ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨ ꯁꯦꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨ ꯀꯔꯤꯃꯠꯇ ꯂꯩꯈꯣꯝ ꯏꯁꯤꯡ ꯎꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯈꯣꯡꯕꯥꯜ ꯑꯗꯨꯒꯤ ꯃꯣꯠꯂꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯅ ꯏꯁꯤꯡ ꯑꯗꯨ ꯆꯦꯟꯊꯈꯤꯅꯅꯕ ꯃꯐꯝ ꯑꯃ ꯇꯧꯈꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯦꯟꯊꯍꯟꯈꯤꯔꯝꯃꯤ꯫ ꯐꯥꯏꯔꯦꯜ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯔꯝꯂꯕꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯨꯔꯦ꯫ ꯐꯥꯏꯔꯦꯜꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯍꯟꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯦ ꯂꯨ ꯅꯥꯟꯅ ꯊꯝꯁꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯄꯤꯔꯤꯕꯅꯤ꯫ ꯇꯣꯝꯆꯧꯅ ꯆꯨꯝꯃꯤ, ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡꯗꯁꯨ ꯀꯌꯥꯗꯤ ꯀꯥꯟꯅꯔꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯂꯒꯅꯤ꯫ ꯐꯥꯏꯔꯦꯜꯅ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯑꯁꯦ ꯑꯐꯕ ꯃꯤꯑꯣꯏ ꯑꯃꯃꯝꯗꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏ ꯊꯥꯖꯕ ꯍꯟꯒꯨꯝꯁꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯖꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯊꯥ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯄꯣꯏꯔꯩꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯒꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯒꯤ ꯇꯁꯦꯡꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯅꯤꯡꯕ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯂꯦꯝꯅ ꯃꯍꯩ ꯇꯝꯍꯟꯕꯤꯔꯝꯃꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗ ꯑꯐ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯥ, ꯄꯨꯟꯁꯤꯗ ꯐꯅ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯑꯩꯈꯣꯏ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯀꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯂꯩꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯄꯨꯟꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯂꯨ ꯅꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯆꯦꯟꯒꯗꯕꯅꯤ꯫ ꯂꯨ ꯅꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯊꯕꯛꯁꯨ ꯁꯨꯒꯗꯕꯅꯤ, ꯂꯨ ꯅꯥꯟꯅ ꯊꯝꯕꯒꯤ ꯋꯥꯈꯜꯁꯨ ꯆꯦꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯏꯍꯩꯁꯨ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯜ ꯇꯥꯅ ꯇꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯋꯥꯁꯨ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯡꯒꯣꯜ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯊꯧꯖꯥꯟꯕꯤꯒꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯅꯨꯡꯁꯤꯕꯤꯒꯅꯤ꯫